मरक्ता मणिपुर स्टेट रिपब्लिक डे की थौरम पांगथोखरे। हाई कोर्ट सिंह फंडामेंटल राइट्स की गार्जियन ओइना अचौब थौदांग लौदुना लाखी हाइना हाई कोर्ट की चीफ जस्टिस ना फोंदोखरे। कांगपोक्पी के सोंगलुंगदा कुकी की युम कया ZUF ना मई थारमले कोटुना डिस्ट्रिक्ट असिदा शटडाउन लाउथोखरे। सिक्योरिटी फोर्सेस ने चुराचांदपुर डिस्ट्रिक्ट का UKNA की कैब सिंह थुगाईखरे खुचु खुलाई कया फागत ngमखरे। अमदी मणिपुर अमसुंग असम बॉर्डर लेबा जिरीबाम की जायरोल पौपीदा सिक्योरिटी फोर्सेस सिंगना IED यावना खुलाई कया फागत ngमखरे। खुरुमजरी ISCOM न्यूज़ मीटिंग तबरी पुनमकपु निशिता इरिंगबमना ताराम नक्चरी हौजिक म्यामदा पाउ संदोंना पिजरी। तोंगान तोंगानबा लालहौलुप सिंगी बॉयकॉट अमसुंग शटडाउन मनुंगदा भारत की अतै स्टेट सिंगदा पांगथोकपगुम मणिपुर स्टेट की ओइनेसु स्टेट लेवल अमसुंग डिस्ट्रिक्ट लेवल सिंगदा अकनबा सिक्योरिटी फोर्सेस की चेक्सिन थौरांगा लोइनना ngarang मरफू तरा तरेट सूबा रिपब्लिक डे की थौरम सिंह पांगथोखरे। मणिपुर स्टेट ओइना मपुम ओइबा थौरम इतिहासिक ओइरबा कंगला अमसुंग फर्स्ट मणिपुर राइफल्स पैरेड ग्राउंड पांगथोखी। थौरम हौदोकपगा मरी लेनना मणिपुर की गवर्नर अजय कुमार बलाना लोक भवन इम्फालदा ngarang अयुक इंडिया की मचू अहुम की फिराल चिंखतखी। तुंगदा गवर्नर कंगलादा लाक्तुना इंडिया की मचू अहुम की फिराल चिंखतलब मतुंग तोंगान तोंगानबा मार्च पास्ट कॉन्टिंजेंट सिंगना पीव सैल्यूट सिंह ओखी। कंगला पांगथोकपा थौरम अदु गवर्नर ना अ विजिट पंडे IPS प्रोबेशनर ना कमान तौबा गार्ड ऑफ ऑनर इंस्पेक्शन तौखी। कंगलादा पांगथोखिबा रिपब्लिक डे की थौरम अदुदा स्पीकर मणिपुर लेजिस्लेटिव असेंबली MLAs, Chief Secretary, Security Advisor, Director General of Police, Senior Civil अमशुंग पुलिस ऑफिशियल सिंह सरुक याखी। स्टेट की थाकता पांगथोखिबा रिपब्लिक डे की थौरम अदुदा 8 मणिपुर राइफल्स की कमांडेंट एन मधुनिमाई सिंह MPS ना पेरेड कमांडर ओइदुना पुन्ना मार्च पास्ट कॉन्टिंजेंट हुम्फू तरेट ना सरुक याखी। सरुक याखिबा कॉन्टिंजेंट सिंह अदु मणिपुर पुलिस इंडिया रिजर्व बटालियंस NCC NSS होम गार्ड्स फायर सर्विसेज आंगनवाड़ी वर्कर्स चिल्ड्रन होम सिंगदगी आंगांग सिंह आशा वर्कर्स सिंह डिफरेंटली एबल पर्सन सिंह अनौबा मंगाल ट्रस्ट की रिकवरिंग ड्रग यूजर सिंह महैरोई सिंह अमदी यूनिफॉर्म सर्विस की पर्सनल सिंह मसिगी मथक्ता कल्चरल ट्रूप्स तरामरी अमदी तोंगानबा डिपार्टमेंट सिंह प्रेजेंट तौबा टेबल सिंहसु उठकी। ngarang पांगथोखिबा सेलिब्रेशन अदुदा प्रेसिडेंट्स मेडल फॉर डिस्टिंग्विश्ड सर्विस अमशुंग मेडल फॉर मेरिटोरियस सर्विस ओइना खलकलबा मणिपुर पुलिस डिपार्टमेंट अमशुंग मणिपुर फायर सर्विस डिपार्टमेंट ऑफिशियल सिंह अमशुंग पर्सनल सिंहदा एवार्ड सिंह यंथोखी। थरम की सरुक अमा ओइना फर्स्ट बटालियन मणिपुर राइफल्स पैरेड ग्राउंड पांगथोखिबा थौरमदा स्टेट असिगी चीफ सेक्रेटरी पुनीत कुमार गोल्दा की नोट एड्रेस पीरदुना इंडिया की कॉन्स्टिट्यूशनल लिगेसी असिबु सेंबिरंबा मतम अदुगी कॉन्स्टिट्यूएंट असेंबली की मेंबर सिंगना थंबीरंबा विजन सिंह अदुबु इकाई खुमनबा उतखिबगा लोइनना रिपब्लिक डे थौरमगा मरी लेनना सरुक याखिबा मार्च पास्ट कॉन्टिंजेंट सिंह बुसु थागतपा फोंदोकलदुना कॉन्टिंजेंट सिंह असिना कोऑपरेशन पीदुना पांगथोखिबा रिपब्लिक डे सेलिब्रेशन मसक थोकपा अमदी कांगोम लरोइदबा इवेंट अमनी हाइना फोंदोखी।
Mahakna Manipurgi miyambu thagatpa phongdokladuna lamdam asigi miyamna democratic institution singna thazaba thamba amadi makhoigi chokthaba naidana leingakta piriba cooperation asina Republic Foundation ni haiba takli citizen singna makhoigi anauba commitment sing piduna kumang chausinba santi leiba awat apa leitaba amadi nungshi chanana leminaba Manipur state ama purakpa soidana ngamlagani haiki Chief Justice High Court Singna Fundamental Rights Singi Guardian Oina Achauba Thaudang Lauduna Lakli Amadi Citizen Singi Rights Sing Matik Chana Fanghanaba High Court Singda Tongan ba Writing Issue Tauduna Executive Sing Amadi Atei Mari Leinaba Authority Singda Chumthokpagi Rights Sing Lei Haina High Court of Manipurgi Chief Justice M. Sundarna Phongdokre Mantripukrida Leba High Court of Manipurgi Complex Chak Ngarang Pangthokiba Republic Day Celebration da wafam asi Chief Justice M. Sundarna Phongdokibani Mahakna Hai Republic Day asi India gi Yanglen Saru Oriba Constitution bu ikai khumnaba amadi masida yauriba citizen singbo ngak senabagidamak justice liberty equality amasung fraternity sing asibu ekoina chahi humfu taruk Panghanaba hotnaduna lakli haribasing asi chumnagi wahay nate Democratic Republic amagi ahingba mihulamani Indian Constitution gi makhada High Court singna citizen singna Constitution na piriba justice liberty equality amasung fraternity panghanaba hotnaba natana rule of law Leinaba amadi makhoigi jurisdiction manungda mipung khudingmakki rights sing fanghannabasu hotnaduna lakli mahakna hai Manipur High Court asi yamna thuna fundamental gi sentinel oikhiba asi yamna nungai ningai ni High Court asina thawai hakchang yauna chathariba case khudingmakki justice purakna bahotnagani maram asina ekoina akiba yaudana michang mikhai naidana justice pinaba hotnagadabani haina mahakna phongdoki thauramga mari leinana Chief Justice na Republic Day thauramga loinana ngarang High Court asigi complex ta Bharat ki machu ahumgi firal chingkhatuna paihanki thauram aduda Justice Nirman Kumar Judge Madras High Court Judge Ahanthem Bimol Singh Justice A. Guneshwar O.J. Smutum Registrar General Subordinate Court Singh Gi Judge Singh Advocate Singh High Court ki Staff Singh Sarugya ki State asida ngarang Republic Day gi thoram sing pangthoklingai cherakta thingkraba lalhoglup Jailarong United Front ZUF ki khutlai paiba Kedar Singna Kangpokpi District ki manung chenba Kangchup area da leiba K Songlung Kuki Khulda leiba yum kaya mai thaduna amamamta thokhankhre amang ata thokhankhre hairi Thaudog asibu yaningdaba utuna Committee on Tribal Unity Kotuna Kangpokpi District Khudaki Oiba Shutdown Lauthoki Local dagi fangwa paugi matung ina thaudog adu ngarang numit yungwa matamda K Songlung Kuki Khulda Khutlai Matik Chana Paiba ZUF ki Kedargi Singna Changsilaktuna Khul aduda leiba yum sing mathang manau naina mai thaba haubaga loinana Kunja Singh Tanthorakhibani hairi Thaudog adugi video footage sing khudakta social media singda viral oiduna khul adugi yum kai mai chakpa amadi Kunja Singh koichen chen bagi footage sing su yauki adubu thaudog aduda mi asok apan yaubagi paudi uba phangkide amadi report tawrakpa leitri amaromda thaudog aduga mari leinana lalhoglu ZUF na media da thadorakpa cherolda T Songlung Kuki Khulda yum kai sing mai thakhiba adu enforcement action oina ain kaina popi pambi sing thabagi mayoktani Cherol asuna hai chathakhiba enforcement action adu Kangpokpi district ki manung chanba Songnung Sadar Hills ki Wafong area narcotic trafficking tauba amadi ain kaina lam khochinba singi mayokta chathakibani hariba lub asigi action asi lub asina hanjina ain kaina thabak taubagi mayokta lub asina warning taukhrabasu mafam asida popi pambi thaba amadi narcotic trafficking tauduna farmhouse azilakpa farm sing onthorakpa
sing adubu ngarang numit yumba matung pung baroga minute 15 rom taba matamda loop asigi kedar singna mai thaduna mangthan takhan bani hairi Gerald asina makha taraduna hai loop asina jelarong inpui naga miyam gi mapa mapuna thambiramba lam singda aina yaudana yum sazilakpa khundasilakpa ayaba piroi amadi loop asina hariba lamsing asida popi thaba amadi narcotic network sing pungmut muthatnaba warep laukre hairi amaramda thaudok adubu lanjadaba khunja singda atamnana kihan khanghanba amadi lan thum manghanbi bani haina akanba maongda condemn tawduna kotuna khudaktagi kangpopi district da shutdown lauthokhi Thasigi Kunmathoida Churachandpur District Headquarter Manakta Leiba Tuibongdagi Rasikanta Kauba Maitei Macha ama Cookie Militant Singna Paduna Pukraga T Net Jung Cookie Khulda Nongmaina Kaptuna Hatkraba Matung Security Forces Singna investigation da akan maongda chathanar khiba search operation da suda yaudaba Cookie Militant Group United Cookie National Army UKNA gi Kem Singh Tugaiduna Kutsukulai kaya fagat pangamkre hairi official oiba pau amagi matung inna security forces singna haukiba pung Humfutara nithoi asida intelligence na pirakpa pau amagi matung inna Churachandpur police station gi manung chanba Tera Khongsang forest area amasung Taizang Khul gi akoibada thiba humbagi thabak sing chathabada Cookie Militant UKNA na temporary oina saduna thamlamba Kem Mari Thugaiba ngamkhibaga loinana mafam sing aduda makhatana thiba humbagi thabak chathaba matamda bom yauna kutsukulai kaya fangba ngamkhi hairi Security Forces singna fagalaba potlam sing adudi magazine galoinana MA2 MK2 rifle ama 1 AK magazine ama tongan ba nongmai singi lab round humfutaruk high explosive hand grenades ani KZ ahum makhai lumba improvised explosive devices amashung major loading barrel gun amani hairi Loilam Code area da tonganba operation amada security forces singna RPG round ahum 30 mm grenade manga .303 bolt action rifle ama locally made cannons pumpy cells ahum single barrel rifle ani amasung SBBL cartridge tara fagat pangamki hairi Aduga Nalon village da chatakhiba operation da RPG round ahum 30 mm grenades manga bolt action rifle ama pumpy shell ahum single barrel rifle ani fagat pangam khi hairi Republic Day Thoramgi Mang Oinana Security Forces Singna Lokhalakpa Jackson Thorangi Manung Chena Ziribam District ki Jairol Pokpida Chatakhiba Search Operation Singda IED Sing Yauna Masing Yamlaba Nongmai Maru Amadi Nongmai Sing Phagat Pagam Kre Hairi Official Oiba Paugi Matung Inna Security Forces na Akaknaba pau ama phangbadagi State Police amasung Central Security Forces singi apunba khudpu amana Juribam amasung Assam ga tainaba Jairol Pokpida underground singna khutsu khulai kaya lochinduna thamle haibagi pau phangbadagi Security Forces ki apunba team aduna mafam aduda changsinduna thiba humbagi thabak chathabada Magazine yauba self-loading rifle ama locally made 12 bore guns khara pompi ama walkie-talkie sage ani illumination bomb ama improvised explosive devices ani amashung empty bomb casing AK series rifle amashung insas rifle ki live round sing fagat pangam ki hairi phagalaba ID sing amadi khutsu khulai sing Jiribam police station ki mathakta ain gi oiba thabak sing laukhatnaba khutsinnakhre hairi Rajya asigi tongan ba district headquarters singda pangthoknabagum Jiribam district asu lalhobagi athingba marakta Marifutara tarit suba Ganatantra Divas Palan Thauram 2026 pangthokre Swatantraga mantra bande mataram amasung samriddhiga ka mantra atmaneva varad haiba hiramda
Jiribam Higher Secondary School gi Sanabungda District Administration Jiribam na sinduna humfutara taret suba Ganatantra Diwas Palan Thoram English Singaniga Kuntaruk March Parts Parade Cultural Item amasung Certificate Awards pibana maru oiba thoram oiki ngase ayuki pung mapan taba matamdagi hauduna pangthokhiba thoram aduda Krishna Kumar IAS Deputy Commissioner Jiribamna Chief Guest oiki thoramgi Chief Guest Krishna Kumar na jati gi machu ahungi firal chingkhatki amasung Rashtriya Salute piduna thoram haudokhi Kuntranipan Suba Assam Rifles ki band party na sakhiba jati gi isaina yakairol oikiba Marifutara taret suba Ganatantra Diwas Palan English Singaniga Kuntaruk Thoramda contingent Taramangana Saruk Yakiba March Parts da Jitendra Prasad IPS na Parade Commander Oiki Parade Duda 87 Battalion CRPF 20 Battalion CRPF Companies 7 Battalion IRB District Police Jiribam Village Defence Force NCC Jiribam Higher Secondary School Cadet Ziri College ki Nupa Amashung Nupi Contingent RK Sanatombi Vidyalaya gi Nupi Contingent amasung Kasturba Girls Higher School gi Nupi Contingent Singna Parade Adu Sarugyaki Loinana W Parade Jiribam Forest Division District Health Society Jiribam Medical Health Family Welfare Department Department of Social Welfare Department of Agriculture Horticulture and Conservation na Sarugyaki Loinana tongan ba department ki oiba scheme amadi program kaya gi banner highlighting su tauki Tharamasida Superintendent of Police Jiribam Prakhar Pandey IPS Commandant Officer 7 IRB Semi Ramror MPS Deputy CO 7 IRB Additional SP Jiribam ADC Jiribam District Level Officials Government Official amasung Praza Kayamarumna Sarugyaki Chief Guest ki warol pireduna DC Krishna Kumar IAS na haikibada Jiribam da tongan ba Central Scheme Sing kaya paikhatuna Jiribam District asi chawkhatpa lambiromda mang thaduna chatli hairaduna ngasi aikhoi gi ipa ipu singna kathok lamba aduna aikhoi ningkha tamduna ngasi senglaba tumit asibu aikhoina kaufam thokte haiki Jiribam da leiriba tongan ba department sing maru oina health ki matangda palladuna mahakna makhata na hai mamang da leiramdaba hospital gi scheme amadi equipment kaya thamduna miyam gi layeng pathap chathari loinana layeng li haibasi fongdokhi Amaromda Bisnupur District ki oinasu District Administration Bisnupur na sinduna New Mini Secretariat Complex cha ngarang pangthokre Thoromaduda District asigi Deputy Commissioner Puja Elangbom IAS na athoiba mithunglen oina sarukyaduna ningtamlaba India gi machu ahumgi firal paihanduna haudokhi VDF Ben JNV Bisnupur District Police Bisnupur Home Guard 8 Battalion CRPF RAF CRPF Anganwadi Asha JNV Bisnupur gi NCC Oinam Government Higher Secondary School NCC Kha Sanjembam High School Hokrabam High School Kabo Wakching Ningthaukhong Higher Secondary School Ngailhong High School Oinam Government High School NCC Bisnupur High School Second IRB ki tongan ba troop singi contingent kun marina sarugyaduna chatpa March Parts ki salami DC Puja Elangbam na okhi Tharamgi saruk ama oina Indian Red Cross Society Bisnupur District Branch ki Secretary Dr. Huidrom Roman na luchingduna Society Wage asigi volunteer singna first aid life saving technique sing demonstration dauki 8 Battalion CRPF JNB My Bharat Bisnupur Manipur Amadi Ministry of Youth Affairs and Sports ki Shong Drama and Division Nachingba Troop Nipana Manipur Amadi India ki tonganba State Singi Nat ki Jago Isai Pung Cholom Choreograph Dog So Kayasu Utana Sarugyakiba Singi Pukning Chingsin ki Loinana Sarugyakiba Troop Kudingda Appreciation Certificate Amadi District Asigi Tonganba Loishang Singda Mathau Tauriba Mathau Masak Khangba Khangat Laba Myoy Singda Commendation Certificate Sing Piduna Pukning Thaugat ki Puzaya Langbam na haikibada District Administration Bisnupur District Asigi Miyam gi Aifanaba Law and Order Fagatnaba Thaurang Kaya Paikhatli
State asigi thokliba irang asida lanje narakuna relief camp da leiriba IDP singi resettlement tauba hauhankre nupi singda empowerment piduna Mahiril loishang singda akhanaba education piba district asigi miyamgi thaknaba afaba ising pinaba lambi thong semgatnaba weaver singi akhanaba thoram paikhatuna senmitlon fagatnanba ngamkhre Republic Day asina Khundaminariba miyamda ekhoigi apunbagi pangal adu nahaunana ningsinghanduna India asi Mara chetpa santi leiba leibak ama ohenbada hena pangal kankhanhanba ngamlagani haiki Lona thingkraba tongan balal holup singna kaukiba general strike na maram oiduna Bisnupur jila dasu mahausagi punsida chauna akaiba pikre jila asigi Bisnupur district headquarter fauduna chenliba lanai passenger puba gari sing amata Chenhan Kidre, District Asigi, Maru Oiba, Kaithel Singh, Bisnupur, Nambol, Oinam, Ningthaukhong, Moirang, Amadi, Kumbi Kaithel Singh, Amata, Kana Kide, Dukan Singh, Thong Lonaki, District Asigi Manung the Lairiba, School, College Singh, Thong Hangna Kidre, Oil Pump Singh, Thong Lonaki, Bang Singh, Thong Hangna Kide, Tangai Fadaba, Lanai Gari Khara Chatpanatana, Lambida, Gari Chatpagi, Chang Yamna Nemki. District asigi mini secretariat complex ta ngasi pangthokiba Marifutara Tared Republic Day thoram asida makhal amatagi thokhaningdaba pamdaba thodok sing thoktanaba district police sing amadi central forces sing na tongan ba mafam kayada jaksin tharang lokhatki pamdaba thokhaningdaba thodok sing thokibagi pauleite Loshilakpada Mariba Pauman Habizari. Lalholuk Singhi boycott Amasung Sadang Marakta Manipur State Republic Day Thoram Pangthokre. High Court Singna Fundamental Rights Singi Guardian Oina Achoba Thodang Loduna Lakhi Haina High Court ki Chief Justice na Fongdokre. Kangpokpi ke Songlungda Kuki Yum Kaya JUF na Mai Tharam le Kotu na District Asida Shutdown Lautokre. Security Forces ने चुराचांदपुर डिस्ट्रिक्ट का यूकेन NA कैप्टन सिंह थुगाई से खुदसु खुलाई कया पागल पगम थे अमदी मणिपुर अमसुंग असम बॉर्डर लेबा जिरीबाम की जायरोल पॉक्पीदा सिक्योरिटी फोर्सेस सिंगना IED यावना खुलाई कया पागल पगम थे Pungza Sifawagi ISCOM News na sandok chaba pao matang asida loizari mineng tabi pumnamagpo amukahana kurumzari.